Senapati District Tariba Police Officer Singi posting Sindok Sinjin Toubagi Tangai Phadaba Leire haina Senapati District Students Association na thadorakpa cherol amana phongdorakli. Association asigi General Secretary Ko Washington KP na khudiyek piduna thadorakpa cherol aduna hai district asida matik chana law and order gi fibam ngak senaba police ki official sing asi sindokpagi Tangai Phadaba adu lakpani. Haujik posting tariba police personnel sing asina masa masagi ngamjaba thakta hotnafam thokpa khudima hotnaduna lakli adum oinamak anova mayon ama puraknaba hotnabada makhoibu sindokpagi Tangai Phadaba adu leire maram aduna Puruk Police Station gi Jilyangmang Naulak Tungjau Police Station gi Johnson Swantak Phaibung Police Station gi Lamingthang Baifei Senapati Police Station gi Nehegaulian Kipjen Zikau Police Station gi Lalun S Gangte Senapati Headquarters ki SDPOB Lunthang Vaifai amadi District asigi Additional SP Law and Order Thang Khochon Haukip Hairiba Personal Sing asi Home Department na Sindokpiu amadi Local Police Officer Sing District asida thambiyu karigumba wafam asibu tadaduna pamdaba thodok sing thoklaklabadi madugi tekchak SDSA na puba ngamloi haina su chelola sina makata na phongdorakli.